Jinta chalo lubadu puthoragli. Dongi mama achapot lairubadu halagli. Dongi machan ibimasu kuithog lubadu matang chana hanjilak pahabaduni. Achauba mani lakbadu ui. Akhoidini se chaga loira kan halae daw yaye. Machagi wahaiduda Don noktholai. Ibima achaubuda yenglai. Masi angangsidi hanuba. Ibima Jintana chana thaknaba simsaribadu yausili. Bakery gi chana thaknaba singdo mathang khaidokduna thammi. Donga mamaga gi plate amada khaidokduna mamada pirei. Khaidogliba achapot singdo yamdabaduda Jinta nungaijati. Makhoi gi saruktudagi tangkhai ama Dongi plate tuda hapchili. Ibima ahansingna chabagi arembadudi aikhoina sabadi phattaba laite. Aduga aikhoigi arembadagi ahansingna sabadi phatteba adugini. Is khangida migidi yadeko bijaningba kaise. Machangi wahaiduda Don mamagi mamangda ikaibana mamai thampham khangkhidri. Jinta su Don lagi taba laite ikaibagi changado. Adubu ikaidaba sajai. Ibima mabung amadi mache Jintagi ikaijabadu ui. As aisibu karinungi hayurabano taurisibo. Maraktuda asawbatani karisu nachungdana maningtamna chajariba. Jintasu wakhan mawon khanba lepte. Ngaihaki mamangda thokiba thongdoktugi matangda mathang khaluraga mathanta masabu amuksu saijai. Aibu tahamandabra. Lesabi oidrabi aihaku kayam kuinano. Khunai sida minamduna lotkigadoriba. Ai lotloi. Lotpagi matam natre. Yumbanbagi matam henkigadori khanduna Don khanghanda laukiba Jintagi aronba khongthangni. Concept hek oirakpaga Donda wafam pumba phongdoktuna yumbanaba hairagani haibasini mana tumin khanjariba. Amarumda Don mimanadaba misak oirabaso liepkiba phirep hongdaba aning parai chetpa Donni. Achumba singba haibaduna mangda thamduna tawrpo khudingda maipakduna talaki. Khudi thikriba haibabu Manipur Civil Service exam yauge chalubada deferably able day exam asida sarya hande haina khatokpirakhiba masini. Magi punsida maithiba masak khangkhiba. Miron khajik tarakpa ojagi poktak taba hirakpadagi nongmadi maso MCS officer ama oiduna mamagi mitlu pirang taithoke khankhi. Adubu khanjakiba pumnamak kaikhi. Yuda iraknakhi lekha takhi. Adubu ngasidi nahaunana amu makoktagi semgatpa tabani. Lekha tana mangluraba punsi. Don madomasung khanjai. Jintana magi damang lepirabada mangluraba asakaya tapna mathang hanjilapagum taurai. Thamoida lairamba akibadusu mangkhre. Anauba thaunana thamoigi kachin koya pumba sinba thungkhre. Lipnaidaba wakhallaktuda urai. Thamoibu itak hauhanba ngamba sumatpi Jintagi mityek. Lona yenglui ikhawlangjaduna. Mikupsidasu adumak yenglui. Dongi mama cha thakna hairai.
Ibema Jinta, nangbu kuirine. Yumda thawai wanaramuidro. Sanaba tawrone. Isana mayama hotnabiri tawrise. Isabu nusidabagi nateko. Hoi ma, aisu khalamlibane. Halagena. Jinta ayung antadagi lakibani. Hannaba mafi maro lusili. Mataudu uraga dongi mama nungajati. Mapukningda madom ningjay. Aigi wahaisibu mangonda manungsidaduna tanbagum thoklaba jala. Adumna khangadaba nupi masadi nateda. Jinta lusiladuna tholai. Jinta ibimada onsali. Ibima chiche salukige. Kolik singdo. Nang loina lusiloko. Hoi chiche. Haying noma chiche koida laki. Hoi lao. Aidi langmandi haini. Ado chalikoi ma. Hoi hoi. Imana hena chalaning dribani. Nabungna ngangbiga di saibiga ni khandana haibani ko. Hoi ma, nasa kaisu khanjadiye. Jinta phana panthaning leso khunai sigi satnabibu kidaba ngamde. Mabuk phakraba mabung ibohan khongpham ama soirubada tamthiba sagon laurakpasu kanana khangani. Madutani Jintagi akiba. Wangangdana tumin layriba donda lonam yengzay. Murti manba wangangdaba. Kaidangwayno nangna napathokadaba numisiba. Napamda nungsiba pumba pire. Aibu hauzik phawba thajabidibra. Khangi nang napathokloi habaso. Aina ikai khangdabi amagu. Nangi nungsi khudon laukibaso adugini. Nangi nungsi khudon sina taibang mang phawnarapwa numitudagi aina yumsida punsi supa lejanaba lakadauriba. Matamduda khangani aigi thamoigi ningaida nangi nungsiba kadaida lotpagi haiba. Lona yengjaramba mityengdo dongi monghada yenglakpa miyenga mitchanaba ngamjada phat leithoki. Thamoi animak mahongsaga manadaba ihunni phawnariba. Dona wa mata hairaktabaduda Jinta ibimada amukso hai. Ibima, chiche hayingsu lakpa yabra yengagi. Hoi chiche, yardi ngana lao. Chicken akambada kiji ma pairao. Don chabagi matang yorokpaduda tumin leiba yarakdramali. Amanabu yagadane. Leiradi ani leiro. Don chawnga chapin note lama pocket tagi lokthokduna machanda pirai. Jinta da pinanaba. Jinta don bohongnarei. Ho paisado yajari. Hayingse ay lakpa yadradi kamay tawdiba. Aduga karigumba lakpa yaradi ay adum leizaraagi. Jinta waise hairamlaga gari thawkre. Don gari dubo mit kuptana hek uriba makai yengduna lehawi. Yengjaningba chenglaw saktamna miyeng wangma lankrabada don thamoida hainingdaba maphaurei. Inakta leiningai luna khalamde. Chakraba kansidadi khamduda thamnilai. Khambasu yaroidabasida karino aina khalisibo. Polum mama thangalakpagum khanglum lumtharakpagum phaurai. Hongki dongi wakal. Mangduna leiduba don gyan khangta tarai. Mahak nungsigi pakta iraknari haiba.
ꯖꯤꯟꯇꯥꯅ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯧꯈꯤꯕ ꯅꯨꯡꯁꯤ ꯈꯨꯗꯣꯟꯒꯤ ꯃꯇꯥꯡꯗ ꯈꯜꯂꯨꯔꯒ ꯃꯊꯟꯇ ꯋꯥꯈꯜ ꯐꯨꯝꯕꯪꯅꯔꯛꯏ꯫ ꯁꯥꯒꯠꯆꯔꯤꯕ ꯑꯁꯥꯒꯤ ꯂꯝꯊꯨꯡꯐꯝ ꯌꯧꯅꯕ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯔꯛꯂꯕ ꯈꯣꯡꯆꯠꯁꯤꯗ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯟꯁꯤꯅ ꯈꯨꯗꯤ ꯊꯤꯐꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯐꯥꯊꯍꯧꯗꯕ ꯃꯤꯀꯨꯞꯇꯨꯒꯤꯗꯃꯛ ꯃꯗꯣꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯦꯝꯖꯩ ꯃꯊꯃꯣꯏꯕꯨ꯫ ꯀꯩꯗꯧꯔꯨꯅꯤ ꯑꯃꯨꯛ ꯍꯟꯕ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯒꯤ ꯅꯤꯡꯗꯣꯝ ꯄꯣꯝꯂꯨꯕꯒꯤ꯫ ꯅꯨꯄꯥꯅꯤ, ꯊꯦꯡꯅꯕ ꯇꯥꯔꯦ꯫ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯕꯇꯅꯤ, ꯋꯥꯈꯜꯗꯤ ꯊꯧꯏ, ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯦꯠꯅ ꯊꯥꯖꯩ꯫ ꯅꯣꯡꯃꯇ ꯃꯤꯅ ꯌꯥꯔꯣꯏꯗꯕ, ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯤ, ꯇꯧꯁꯨ ꯇꯧꯔꯣꯏ꯫ ꯖꯤꯟꯇꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯟꯅ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇꯨ ꯌꯧꯍꯟꯅꯤꯡꯂꯛꯏ, ꯈꯪꯅꯤꯡꯂꯛꯏ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯄꯒꯦ ꯍꯥꯏꯅ꯫ ꯍꯣꯡꯅꯤꯡꯕ ꯍꯣꯡꯂꯛꯄꯗ ꯃꯥꯌꯣꯛꯅꯅ ꯍꯤꯡꯕ ꯉꯝꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ꯫ ꯗꯣꯟ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯚꯥꯌꯥꯏ, ꯇ꯭ꯌꯨꯁꯟꯒꯤ ꯍꯣꯝ ꯁꯥꯏꯟꯁꯀꯤꯅꯦ ꯃꯦꯠꯁꯀꯤ ꯍꯣꯝꯋꯥꯔꯛ ꯌꯥꯝ ꯄꯤꯔꯛꯑꯦ, ꯈꯔ ꯇꯥꯛꯄꯤꯌꯣ꯫ ꯑꯣ, ꯇꯧꯔꯁꯤ ꯇꯧꯔꯁꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯃꯄꯥ ꯃꯆꯥꯗꯨ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯒꯦꯟꯁꯨ ꯐꯥꯝ ꯌꯧꯕꯒ ꯃꯥꯅ ꯄꯨꯔꯛꯄꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯣꯔꯣꯛ ꯄꯥꯟꯕꯤ ꯃꯆꯥꯁꯤꯡꯗꯣ ꯈꯨꯏꯊꯗꯅꯕ ꯏꯅꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝꯗ ꯅꯤꯡꯊꯤꯅ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯐꯥꯝꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯍꯧ ꯃꯀꯥ ꯐꯅ ꯍꯧꯔꯛꯂꯤꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯖꯩ꯫ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯍꯩ ꯐꯪꯂꯦ ꯈꯟꯖꯩ꯫ ꯒꯦꯟ ꯌꯨꯝꯒꯤ ꯑꯋꯥꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯅ ꯃꯄꯨꯝ ꯑꯣꯏꯔꯕ ꯀꯔꯝꯕ ꯊꯃꯣꯏꯅꯅꯣ ꯀꯨꯏꯅ ꯅꯣꯛꯅꯤꯡꯕ ꯄꯣꯛꯀꯗꯧꯔꯤꯕ? ꯒꯦꯟꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯤꯅꯣꯛꯇꯨ ꯀꯨꯏꯗꯦ ꯍꯟꯖꯤꯟꯈꯤ, ꯏꯌꯥꯏꯊꯛꯀꯤ ꯀꯣꯡꯒꯣꯟꯒꯨꯝꯅꯤ꯫ ꯗꯣꯟꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯊꯥꯐꯝ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯃꯐꯝꯗꯨꯗ ꯌꯧꯔꯛꯄꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯒꯦꯟ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕ ꯕꯤꯅꯣꯒꯤ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯅꯤꯁꯨꯕ ꯌꯥꯏꯃꯕꯅꯤ꯫ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯔꯛꯇꯦ꯫ ꯃꯤꯗ ꯂꯥꯟꯕ ꯃꯥꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯁ꯭ꯀꯨꯜꯗ ꯁꯥꯟꯅꯃꯤꯟꯅꯕꯗ ꯃꯤꯅ ꯂꯥꯛꯆꯕꯁꯨ ꯌꯥꯔꯛꯇꯦ꯫ ꯃꯤ ꯀꯤꯗꯦ, ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯀꯥꯏꯗꯕ ꯌꯥꯎꯗꯦ꯫ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯒꯤ ꯆꯩ ꯌꯥꯝꯅ ꯆꯥꯔꯛꯏ, ꯑꯗꯨꯁꯨ ꯃꯆꯟꯒꯤ ꯍꯛꯀꯜꯗꯒꯤ ꯐꯨꯅꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯎ ꯊꯤꯅ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ ꯀꯅꯥꯅ ꯀꯛꯂꯨꯒꯅꯤ? ꯃꯁꯥ ꯆꯍꯤ 10ꯔꯣꯝ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯄꯥꯕꯨꯡ ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯇꯥꯆꯧꯗꯤ ꯆꯍꯤ 15ꯔꯣꯝ ꯁꯨꯔꯦ꯫ ꯃꯆꯟꯅꯨꯄꯤꯗꯤ ꯆꯍꯤ 6ꯇꯃꯛ ꯁꯨꯔꯤꯉꯩꯅꯤ꯫ ꯄꯤꯛꯂꯤꯕꯤ ꯃꯆꯟꯕꯨ ꯅꯨꯡꯁꯤꯅ ꯉꯥꯛ ꯁꯦꯟꯖꯕ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯈꯤ꯫ ꯁꯥꯟꯅꯃꯤꯟꯅꯕꯗ ꯃꯔꯨꯞ ꯃꯄꯥꯡ ꯀꯅꯥ ꯑꯃꯠꯇꯅ ꯃꯆꯟꯕꯨ ꯇꯨꯠ-ꯇꯥꯠ ꯍꯥꯏꯍꯟꯗꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯂꯨꯅ ꯃꯆꯟꯕꯨ ꯁꯦꯟꯅꯖꯔꯛꯏ꯫ ꯃꯃꯥ ꯕꯤꯅꯣ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕꯅ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯀꯌꯥ ꯂꯥꯟꯊꯦꯡꯅꯗꯕ ꯌꯥꯔꯛꯈꯤꯗꯦ꯫ ꯃꯄꯥꯒꯤ ꯀꯨꯃꯣꯟ ꯐꯤꯔꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤ ꯍꯤꯡꯕ ꯁꯤꯕꯒꯤ ꯂꯥꯟꯐꯝꯗ ꯃꯃꯥꯅ ꯃꯈꯣꯏꯒꯤꯗꯃꯛ ꯐꯧꯁꯨ ꯂꯂꯣꯟꯂꯛꯈꯤ꯫ ꯍꯤꯡꯕꯗ ꯆꯪꯕ ꯇꯉꯥꯏ ꯐꯗꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯋꯥꯠꯇꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯇꯁꯦꯡꯅ ꯃꯃꯥ ꯈꯨꯟꯅꯥꯏꯁꯤꯅ ꯂꯨꯈ꯭ꯔꯥꯁꯤꯡꯗ
ꯌꯦꯡꯂꯤꯕ ꯌꯦꯡꯍꯩꯗꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯈꯜꯂꯤꯕ ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯀꯌꯥꯗꯣ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯜꯂꯕ ꯊꯧꯔꯤꯅ ꯆꯦꯅ ꯄꯨꯟꯈꯤꯕꯅ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯈꯤ꯫ ꯒꯦꯟ ꯍꯧꯈꯤꯕ ꯃꯇꯝꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯏꯃꯥ, ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯩꯊꯣꯛꯄ ꯉꯝꯖꯗ꯭ꯔꯕ ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ꯫ ꯇꯥꯃꯣꯆꯧꯅ ꯊꯕꯛ ꯑꯃ ꯐꯪꯕꯗ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ ꯃꯇꯝꯗꯨꯗ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯅꯤ ꯈꯟꯖꯈꯤꯕ ꯑꯗꯨꯕꯨ ꯇꯥꯌꯣꯟꯅꯈꯤ꯫ ꯇꯨꯁꯣꯜꯂꯕꯤ ꯏꯃꯥꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯇꯥꯃꯣꯆꯧꯁꯦ꯫ ꯇꯣꯂꯣꯞ ꯐꯪꯂꯛꯄ ꯈꯨꯗꯤꯡ ꯏꯇꯩꯃꯅ ꯃꯄꯥꯝꯗ ꯊꯩ ꯍꯥꯏꯕꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯏꯃꯥꯗꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗꯦ꯫ ꯑꯩꯅ ꯈꯪꯍꯧꯕ ꯍꯥꯏꯕꯕꯨ ꯇꯥꯆꯧꯅ ꯇꯣꯂꯣꯞ ꯐꯪꯂꯛꯄ ꯅꯨꯃꯤꯠꯇ ꯏꯃꯥꯗ ꯂꯨꯄꯥ 500 ꯄꯤꯈꯤ꯫ ꯏꯆꯟ ꯑꯩꯈꯣꯏ ꯑꯅꯤꯗꯅ ꯂꯨꯄꯥ 200 ꯄꯤꯔꯛꯈꯤꯕꯗꯣ, ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯅ ꯄꯦꯟꯖꯈꯤꯕꯗꯣ ꯉꯁꯤꯁꯨ ꯃꯤꯠꯁꯤꯗ ꯁꯪꯁꯪ ꯎꯔꯤ꯫ ꯑꯩꯁꯨ ꯄꯦꯟꯖꯈꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯂꯥꯏꯅꯤꯡꯕ ꯑꯃꯒꯨꯝ ꯅꯨꯡꯉꯥꯏꯕꯒꯤ ꯊꯛꯅ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯈꯤ꯫ ꯑꯗꯨꯒ ꯗꯦꯜꯂꯤꯗ ꯌꯨꯅꯤꯌꯟ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟ ꯀꯣꯆꯤꯡ ꯌꯥꯎꯔꯤ ꯍꯥꯏꯅꯁꯨ ꯆꯠꯈꯤꯕꯅꯤ ꯇꯥꯆꯧꯅ꯫ ꯏꯃꯥꯒ ꯏꯆꯟꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯥꯆꯧꯒꯤꯗꯃꯛ ꯄꯩꯁꯥ ꯑꯗꯨꯝ ꯊꯥꯈꯤ꯫ ꯇꯥꯆꯧꯅ ꯇꯣꯂꯣꯞ ꯆꯥꯔꯕꯁꯤꯕꯨ ꯍꯥꯏꯅ ꯈꯟꯖꯈꯤ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯟꯁꯤꯅ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯂꯃꯟ ꯊꯥꯎꯏ ꯍꯥꯏꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ꯫ ꯇꯥꯆꯧꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯏꯇꯩꯃꯅ ꯊꯥ ꯐꯥꯔꯛꯄꯒꯤ ꯃꯄꯥꯝꯗ ꯆꯥꯛꯆꯥꯕ ꯆꯠꯄ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠ꯫ ꯒꯦꯟ ꯅꯨꯃꯤꯠꯇꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯒꯦꯟ ꯂꯝꯄꯥꯛꯇ ꯃꯃꯥꯟꯅꯕ ꯈꯔ ꯐꯝꯃꯤꯟꯅꯔꯝꯕꯗꯒꯤ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯍꯟꯖꯤꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯇꯥ ꯆꯥꯔꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯆꯥꯛ ꯆꯥꯒꯗꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯍꯣꯕꯦ ꯍꯣꯕꯦ ꯒꯦꯟꯅ ꯆꯪꯂꯛꯄꯗꯨꯗ ꯃꯇꯩꯃꯅ ꯎꯔꯝꯃꯤ꯫ ꯑꯦ, ꯏꯅꯥꯎꯁꯨ ꯉꯟꯇꯥꯅ ꯍꯟꯖꯤꯜꯂꯛꯑꯦꯅꯦ꯫ ꯒꯦꯟ, ꯆꯥꯛꯁꯦ ꯆꯥꯔꯗꯧ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯇꯩꯃ, ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯉꯟꯇꯥꯅ ꯍꯟꯖꯤꯜꯂꯛꯑꯕꯅꯦ꯫ ꯑꯣ, ꯏꯇꯩꯃ ꯄꯨꯊꯣꯔꯛꯑꯒꯦ꯫ ꯅꯨꯃꯤꯠꯇꯣ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇꯅꯤ ꯑꯩꯅ ꯆꯥꯛꯂꯨꯛꯇꯣ ꯊꯥꯡꯖꯤꯟꯗꯨꯅ ꯆꯥꯃꯤꯟꯅꯈꯤꯕꯗꯣ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯃꯥꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯁꯨꯅ ꯂꯩꯔꯤꯉꯩ ꯍꯥꯏꯔꯛꯏ꯫ ꯑꯆꯧꯕ, ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯪꯒꯤ ꯑꯋꯥꯕꯗꯤ ꯀꯣꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯑꯃꯗꯤ ꯅꯆꯟ ꯑꯅꯤꯁꯦ ꯅꯪꯅ ꯑꯃꯨꯛ ꯌꯦꯡꯒꯗꯕꯅꯤꯀꯣ꯫ ꯅꯅꯥꯎꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤꯀꯣ꯫ ꯏꯃꯥ, ꯏꯁꯥꯒꯤ ꯄꯨꯟꯁꯤꯗꯤ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ, ꯀꯅꯥꯅ ꯀꯅꯥꯕꯨ ꯁꯦꯝꯂꯨꯕ ꯉꯝꯒꯗꯒꯦꯅꯦ꯫ ꯒꯦꯟ, ꯅꯪꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯄꯨꯟꯁꯤꯁꯦ ꯏꯃꯥꯟ ꯃꯥꯟꯅꯕꯗꯒꯤ ꯇꯥꯗꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯁꯦ ꯅꯪ ꯈꯪꯒꯗꯕꯅꯤ꯫ ꯅꯁꯥꯅ ꯅꯁꯥꯒꯤ ꯂꯝꯕꯤ ꯁꯦꯝꯖꯒꯗꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯦꯟ ꯊꯨꯝꯒꯤ ꯋꯥꯅ ꯑꯩꯅ ꯇꯧꯔꯕꯁꯨ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯂꯩ꯫ ꯍꯣꯏꯅꯦ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯕꯣ ꯍꯥꯏꯌꯨꯅꯦ꯫ ꯌꯨꯅꯤꯌꯟ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯑꯦꯛꯖꯥꯝ ꯌꯥꯎꯅꯤꯡꯕ, ꯑꯗꯨꯗ ꯊꯥ 3ꯀꯤ ꯀꯣꯆꯤꯡ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯁꯤꯗꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯅꯤꯅ ꯗꯦꯜꯂꯤꯗ ꯑꯣꯏꯅ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ꯫ ꯅꯪꯒꯤ ꯄ꯭ꯔꯤꯄꯦꯌꯔꯗꯣ ꯍꯧꯔꯣ, ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯄꯨꯡ 6 ꯃꯨꯛꯇꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯇꯥꯏ꯫ ꯅꯨꯃꯤꯠꯇꯣ ꯇꯥꯆꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯖꯈꯤ꯫ ꯏꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ꯫
ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯏꯃ ꯅꯪꯒꯤ ꯇꯥꯆꯧꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯅ ꯅꯪꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯅꯪ ꯇꯥꯆꯧꯗꯤ ꯍꯥꯟꯅ ꯊꯦꯡꯅꯔꯕꯅꯤ ꯇꯥꯅꯧ ꯇꯥꯅꯧ ꯅꯆꯤꯟ ꯅꯅꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯒꯦꯟ ꯋꯥꯔꯤꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯝꯕꯔ 2 ꯇꯧꯅꯤꯡꯂꯛꯑ ꯃꯥꯜꯂꯤ ꯄꯨꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈ꯭ꯔꯕ ꯄꯣꯠꯂꯨꯝꯅꯤ ꯑꯁ ꯏꯃꯥ ꯇꯥꯆꯧ ꯑꯩ ꯌꯥꯗ꯭ꯔꯦ ꯃꯅꯤꯡꯄꯥꯟ ꯗꯨꯀꯥꯟꯅ ꯀꯧꯔꯛꯏ ꯃꯈꯨꯠꯇꯨ ꯆꯣꯞ ꯆꯣꯞ ꯍꯥꯝꯗꯨꯅ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯃꯅꯤꯡꯗ ꯆꯦꯟꯈ꯭ꯔꯦ ꯒꯦꯟꯒꯤ ꯃꯇꯧꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯗꯣ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ